Arambam Karamzit Kananu Lamsan Kendragi Khongamba Talaiba 2022 gi Manipur Legislative Assembly da vote lepkiba misal amani Mahakna Singapore da sahi kaya thabak tawraba matung Thailand gi government school amada uza amut oirami Manipur da tholaptuna Manipur gi oiba thabak khara tawninglami maruoina Lamsan Kendragi lau singu chawhatpa pamlami Arambam Karamzitna 2014 aduwaidagi hauraga matam-matamgi maru-marang yantokpa hauraki adugi sumathakta masagi tractor amadi thau putoktuna longmisingi angamba mating pangba hauraki aina khangjabada lamsang kendragi longmisingna Arambam Karamzitgi maru-marang loina thaba Miram na din kali. Broccoli, gobi lai, purple maize, mairen, khamen asinba, hawai asangbi, tilaw maru, hangam maru, aduga hungthon achawba makhal kayagi marung-marang puraktuna lamsang kendrada thaba hawanki. Hausiksu leptana sinjakta mipan tangloisi haina campaign kaya chathari asigumba anauba wakhalon amaga loinana masagi thabak thadoklaga miyamga chatminnaba pamba misag amani sahi kaya Arambam Karamzitna hotnajarabasu miyamgi mapung phaba thabak tawgi khalakpa matamdadi lamsang kendragi voter Lising kuntra humdoiga satret kamar putaret ki manungda supna dagi vote satret ka kuntra humdoi khak hamki vote lepluba Arambam Karamzit ki marani haisira natraga sakhut pa pamdaba ahung pa pamdaba lamsang kendragi miyamni haisira miyamna amutang mit wisinduna Sai-sagi, ima, ipa, anibo, ningsinglaga, munna amutang kandiyo, kanana lamsang kendragi, bakuloy oihanbada, natikzay haibada.